ngasi phongkiba tongan manipuri siphongsingdagi maroibi ipausing myamna thamjigi ahanbada naharolgi thaudang pausi da phongba paung khatang Bihar da nupi oibisingi safety leiraktaba apokpugi mamana yonthorakpa masa nupi rape sathavikre Bihar da sel thungi awaba lebe imungsingi sahi nauriba nupi singi maraibak tamangamdre nupi sing safety oidre miyam ngak senana leiba police na fawba rape sathavire Bihar gi Samastipur da yamna thamoi sokningai oiba thaudo am oina mamana sakhangdaba singna yonthokraba nupi amana social media post ma ki ningba kaibi wari sing thagalakpaga loinana mateng pangbina ba appeal tokre victim asina social media ra thagalakhiba ahanba video adudana miyu ema maku rape tawna ba honari heduga anisuba shortana maki marai bagadugi maramda sandokna takli Masai sai taraga mangarom suraba victim asina phongdokibada maki apokpi mama mapa amasu makhurana selgidamakta yonthorakhi maku yonthoknaba matungda miyoi kaya sangduna rape sathabikhi police na yamna akiba phanglaba thaudo asiga mari leinana maki mayumda red satharabasu imung manungi maikeidigi maduda tumina laisinana ba sel pijai Isanpur Police Station gi SI Manus Kumar na maku rape sathakhi masina police na crime asigi justice mak thajade mamana makpu namduna prostitute uhenana bohone maduda mahakna yadragana mama mapa masu makhurana tamthina phui maki imung manungda sel piraba miyoi singna makpu rape tawnaba honabada yadragana hatkani hainaki hali athingwa pibigida maki mapana makpu rape phawbo sathai haina social media post aduda yamna thamoi sokna phongdokna rakhi social media ra thagalakhiba post aduna maram oiraga victim asigi mama mapa ne Phare aduga victim asibuna women police station gi miyeng makhana maki statement sing lobo hokre statement adu yumpham oiraga FIR file toragani thaudo sida scenery ba police ki SIS gi mathakta FIR file tawduna case ama register toragani haidi hana pausna phongdorakli atopa pawamadana Ukraine gi Odessa region da Russia na missile attack sa tharaki ba thaudokta miyoi taraga mapan sikre ngase yu angan bada Ukraine gi Odessa port ki manak nakpa mafam da Russia na missile attack sa tharaki ba thaudokta yamdra bada miyoi taraga mapan sire haina official report ama gi matungina phongdorakli Black Sea da leiba Snake Island gi Russia gi lanmi sing handokraba nongma leiraba matungda Odessa da Russia na attack adu sa tharaki bani Odessa da gi kilometer yang khairom lapna leiba Sarhipka town mai saklaba building singi saktam kyama video da uthorakre Ukrainian president office ki maikedi hairibana Russia gi warplane sing kabla kiba Case-22 missile ahumna apartment building amadi campsite amada panhi Ukrainian authorities singna attack adu Russian troops singna Snake Island gi handokhiba dugi laman khumbu oina satharakhiba attack ni hairi Russia nadi Island adudagi makoina handokhiba du Ukraine dagi mahimarong sing export tawuda athingma thamlibadu lehendana ba afaba khongthang ama oina uribani Russia na lan si sawgalakpa matamda Snake Island asi makoina control tawduna lekhi Russia na battlefield mai pak pangamdre maram aduna mission praja sing hatnabagi damakta mathong maram khangdaba mongda attack sa tharakle haidi makoina yeknaba Russia gi lan misingbu Snake Island gi tanthokre adubu masigi laman khumbu oina civilian singi target attack sa tharakle hairi Russia na air strike sa tharakhibagi thaudokta masing yamlaba civilian sing sire Russia na nongpok thangba Ukraine gi Donbas region da capture tawna bo honabada civilian sing da paksan attack sa tharakli Russian gi missile sing pamang sayol Kiev te attack sa tharakhibagi thaudok lekre loinana central city oriba Kremen sata leiba shopping mall ama da ningthokaba numita satharakhiba attack ta miyoi taraga mapan sikhibagi thaudok laikhrabani ngasigi attack asigi matung tarakpada Kremlin gi spokesman Dmitry Peskov na hakhibada Russia na residential area da target tawkhide Ukrainian na media da report tawkhibada angang yauna miyoi kunga mata sire masida angang taruk amadi naupurabi nupiama punna miyoi kuntragani pana hospitalized tawkhre victim oikrabasing adu ayambana apartment building da laibani haina Ukrainian emergency officials singna hairi independent Ukrainian military analyst oiriba Oleha Zodanov na hakhibada Russia na Snake Island gi makhoi gi lanmi sing handokibasi Ukraine gi oina di psychological gi oina yamna maru eba mani Snake Island asi maru oina Black Sea control tona bohona bada yamna maru oiri bani haidi Russia na karigumba Oseda natraga masigi marak nak na lariba region singda
amphibious landing operation chathaba pamlagadi snake island bu control to haibasi yamna tangai fadaba ma haibadu oiribani Ukraine gi military na claim tawkhibada makhoina artillery amadi missile sizinaduna akanbe attack chathakibadagi Russia gi lanmi singna apikpa speedboat ta island adu thadokduna sakhibani Russia gi lanmi masing kaya yamna island adu dagi sakhibagi haibadu sapsana phongdokpa laite hairiana pawsna su phongdorakli atopa pawmana Udaipur mihata siena bani judicial remand numit taraga marini jela thajinkre Rajasthan ki Udaipur de Hindu teller ama hatkiba thadok to siena ba Muslim ani numit taraga marini gi judicial remand jela thajinkre Police ki report matung ina de miene du mihar adu sadakhiba da hakthengna siena hairi makhoi ani edu sagol sunumita local court ama na Hindu teller kanhaya lal mihat kamari lainana equis Rias Akhatari amasum Gos Muhammad ani Julai taragum de fawa judicial remand pikhibani Maralai raba makhoi ani mak hawkiba leba pupunumita Hindu teller adu thangna mangakta lenba masum yanduna hatkibani thawdu aduga mari lainana Udaipur gi mafum kyada park sana hingsa yawa protest tharakwadagi internet matam kaktana thingjinbata natana curfew lathokibani suhari Maralai raba makhoi ani adugi manungda amadi Pakistan gi terrorist group mari lainaramadagi NIA na case asi thijin ba hukrabani Rajasthan ki Chief Minister Ashok Gehlot ki makeri gi mihar aduga CNRI basing ain goeba sapsabe action lawani laikhidrabagi imung munungi mioi ama government ki job pi ragani haina lakthoki baga loina na sel gi tengwang su pikrabani mihar adugi matana police na satharaki ba investigation da phangkiba CCTV footage ki matungina Muhammad Rias Akhatari amasum Gos Muhammad anina Hindu teller Kanhaya laladu halaba matuna mapamadudagi yamna thuna sien kiboi Kanhaya lal halambagi thawdokta manak nakpada leba miyoi sing mi paiba phawduna dukan sing thor lon raga senakhi hairiba talagadu da equis ani eduna teller adugi dukan dugi mamangdagi meter 100 rom lapna hana khamduna thamlamba bite aduda mapamadudagi nanthokibani CCTV footage ki matungina hawkipa leba pupanumiki numidang da maraleba mi ani edu phakibani makhatana Udaipur court ki maikaidigi miat adu NIA da transport awkraba matung local court adu da putholaba matung numit taraga mari nigi judicial remand jail thajinkibani miat asiga mari lainana atopa mohasina masum asikobo mi ani safari makhoi ani edu miat asi sathanaba honabada lautuna ba madi sem sabada hakthengna sene hairi panmaya abadi BJP gi hangi spokesperson Nupur Sharmana Prophet Muhammad ki maramda criticize tawkiba thawdo victim adugi masanupana saugatpagi cinema social media da upload torakhibaga mari lainana equising aduna miat adu satakhibani hainasu pausna su makhatana su phongdoraklibani Tentang na to papaman India na Pakistan na phajin duna lairiba ngami bandi sing thadorona ba taksingkhre India na Pakistan na phajin duna lairiba ngami bandi sawga ga kuntra ga taruk amadi civilians ahumbu makhogi jail thambagi tam surabani na thadokna ba taksingkhre haina official report amagi matung ina phongdorakli India na Pakistan na phajin duna lairiba bandi sing adu thadokna ba taksingkhibagi mathakta ngami samaga manga amadi civilian prisoner kungi consular access khutakta pinabagi khangali makhoi singado hauji Pakistan gi custody da lairibani haina Ministry of External Affairs ki makedi pikhiba warol amana su phongdorakli hauji koina di mem paus matang se lusinjarage amasum anauna bo update mem da lepletana pizarakhi ge mem puna anawa update ngaminasi and thank you